West Bengal Da UCC bill gi debate assembly da Yamna Achouba political contest ama Oigadouri BJP lenga na haudorakpa Uniform Civil Code bill na hayeng West Bengal Assembly da Yamna toina thoktaba political gi oiba contest ama debate chathaba aduda mayoknagadori Trinamool Congress ki machet ani gi marakta lengak pariba BJP gi mayokta karamba mawangda debate aduda Pukhatkadawribano haiba asina miyamgi achouba pukning singsinningai ama oiri state aduda chahi 15 gi Trinamool Congress lengak loikhatnaba matungda tha ani gi manungda BJP gi lengak na makhoigi khwaidagi lungna lawriba political sensitive oiba bill ama assembly da puthoktuna debate pangthokadawribani debate asinasu West Bengal Assembly da Trinamool Congress Party gi marakta ani thoktuna lairiba asigi luchingba singi maikaidagi miya mamangda party adu control taunabagi wafam tholakpasu yai machet amana party asigi Supremo Hanagi Chief Minister Mamta Banerjee na luchingbani aduga atopa machet aduna House ki Leader of Opposition oiriba Rita Brata Venzina oiribani Trinamool Congress Fraction Animal Bill adugi mayokta lairibani makoigi campaign singda laiba miyoi singda phongdorakpada assembly gi for da tongan ba mawongda wafam kaya puthoktuna nainaba sem sari haina phongdorakli debate adu lengak pairiba Treasury ga opposition ga vase khaktagi oiba lamba oiroidawri Trinamool Congress ki Rival fraction ani gi marakta su party asigi luchingba tanabagi muknaba amasung uba fangadawri assembly gi source ki matung inna bill adu hayengi proceeding gi ani shuba sarukta pukhatlaba yari maduda wa ngangadawri bagi manungda Chief Minister Suvendu Adhikari Leader of Opposition amadi atopa senior oiba MLA kayadasu khudong chaba pigadawri lengaki official singi maikaidagi haukiba numit kharani asida UCC ge framework chatnaba haunanaba Uttarakhanda mawong adu kupna nainaba hauki opposition gi maikaidagi yelakpa sing paukhumpi nabasu sem sari